Houkhiba July ki Tang Kunmapandagi Kuntramathoi Phaoba Nepal ki Konung Kathmandu Da Pangthokhiba 3rd World Mixed Boxing Championship 2026 ta Manipur dagi India team ki player ama oina SARUK YARUBA YAIRIPOK CHANGAMDABI MAKHA ki IMAMUDDIN AMADI SAMINA ki MACHA NUPA SILPAS Allies ACHOUBA Nepal bu represent TOURIBA MAHAKI opponent pu MAITHIBA PIRAMDUNA gold medal LOURAKTUNA ERAMDAM ki mai PURAKHRE MAHAKI achievement asina sport house OIRIBA MANIPUR da ireikai asidagi su contribution tawba ngamde haibagi nungaibasu phongtokpaga loinana sanaroi asina makha tana ERAMDAM asigi mingchet purakpa oirasanu haina youth voluntary organization changamdabi ki maikai dagi phongdorakli